कुंथ्रा सुबह नेशनल गेम्स ngasi Numidangwairam Prime Minister Narendra Modi na Uttarakhand gi Dehradun da leiba Rajiv Gandhi International Cricket Stadium da haunabi matungina Houdoklagani ngasi dagi hauraga mathang thagi tang 13 fauba chathagadawriba games asida India gi state sek dagi lakpa athlete Lising Taramathoi Chohum Nimfu na Saruk Yakadori Games as Houdoktringai Mangoinana Prime Minister na Rishikesh Kedarnath Sarda Corridor Amadi Badrinath Kedarnath Project ki Paikhalakliba Thabak Thoram Singhi Matangda Maharana Pratap Sports College Complex ta Yingsin Gadori Matung Tarakpada International Badminton player Lakshya Sen na National Games ki Mera Prime Minister da Khusin Naraba Matung Tim Kuntra Mangadagi Athlete Singh na Peretta Houdoklagani Haina Uttarakhand gi Director General of Information Bansidhar Tiwari na Fongdorakli Ngasidagi Haugadoriba Kuntra Nipan Suba National Games asida Manipur gi oina athlete Chahum Marifu Tarid na tongan ba masanada sarukyaduna athoi ahen tanagadori panba yabadi games asigi manung chenna haukiba tang kuntarukta pangthokiba triathlon masanada Manipur na goal amadi silver medal amamam lauduna medal telida account hangdokpa haukibani